Kogi yamna left wing gi nadi yamna pangan kan baduga manipur da budi ko yamile sing lai tragasu CPI gi sama suba mapok numit thoram pangthokre lenga na sathri ba privatization asina asuma sum kushilak lagadi miyam da he nawa ba mayong nargani hanai kogi Dr. M narana fondo ke wapum dune hari manu fondo ri wapum si kamai yembe hojik CPI si kogi yana pangan kan ba hasanga ko matamda mayam na yam pamna ki ba communist lebak sing dagi Moina China, Russia, Singba, yam powerful over state sing sidagi koi lakri ne. And minor laki wa mayon chong kiba dumba nelingi yam pazaba adagi sumba revolution mayam ama thegnara laki ba aduda communist saiba tam se coin tora kanada koi anoba swaina political gi wing du laki bani. Adubu CPI is the makal khara ko. CPI de sudum party kar CPI M CPI kana tonga na khar lai khare makal khara hai riba CPI gi mopok kumona lakpada Dr. M narana mana hai hiba ma si khogi yamna faba khogi lamdam sigi faba leader amani hana mayam lonariba dombaru singba mani adubu manipur gi lai how the CPI ji san jana drabra khogi election sida mokoi si mi yam ka bang amakta na hawai ahum mari manga ko pau ka ba yorome mokoi matam Dr. Nali matam adagi sikumi kendragi mangi ado mojo dum thado ga CPI thado sat khre hai tare yan mangi se adagi kumang karamba parijad ade te khar leiri se burungi su sumaina ka leiram badagi madu kamaina sustain to bangam dabalo amona makoi si kadna return to ngamaktabagi achouba maroiba maram sing hai taragadi CPI gi leriba thomi sing ji concept amadi CPI gi ideology duga ekhoi gi manipur da leriba chatnariba election gi model siga promise si manada ba hai tare aduna makoi na su hana hairaga lai election gi kano se mawong se adi election se reform to budamni maramdi ekoina reformation nama India da mathau tai maramdi minority oiba single khogi vote khwai hena phangi ba adu duna kaba matamda lemhoriba khogi mongo vote pi da bajing aduna majority oihoroga minority types of government amane ba khoida hek semisi kodumana constituency ama da 35000 leire si manungda mi tariat lepen khalasi ada ter manga kunthra nga adu amana 7000 phangma matamda kare adu lemhoriba khogi 20 ga 28 amadi si magi against the neighbor adu di sustainable government do minority government hai do neighbor so when reformation am leiba adu khatana tana mu CPI gi ideology da makhogi tonganba khogi model sida khogi matam jiga khoi mafam jigi chan chana da bodong concept ani ji tawba leiba adumaina deibre su marai chai thagi bane na khali adu anyway hojik CPI gi mapok kumona lakpada khogi CPI ko ba kanoma political party ma manipur da sulaidi India da sulaidi haiba khangalakpa du golena ma khogi anoba mai pak no bi thorang na mama sangjilagani haiba wapam ma mama thamak pase adum tab da nungai adu kan honabiu adu mai pak pa dum oina na ba puruk na ba ai gi mai kai de gi su wish bijari na iswain thamke yan nungai